Set Minister की सेनापति खोंगचट मंगोइनना कुकी मिलिटेनी सिंगनबसिंगना MR की पोस्ट अमा खुदुम चननब होनरकपदा खुथोनखरि तांखुल अमसुं कुकी वॉलंटियर सिंग खुथोनरकपदा हाइदोरकप मरुना पांदुन BSF की कांस्टेबल अमा सिरे था असगी निपान की नुमिदांग पुंग मापन मखाइरोम तारकपदा शांतिपुर मनाक्ता लैबा कांगला तोंगबी हिन हाई स्कूल हांगलिबा सिक्योरिटी नका की पुलिस पर्सनल सिंगना खामदना बाहायबदा अल्टो कार अमा खामलमदना कांगपोकपीरोमदा यावना थाउदुना नानथोकनबा होनरकपदिगी सिक्योरिटी पर्सनल सिंगना कार अदु लेपननबा टायर तमना नुंगमैना कापदा मसिबु थौरखिबा लेनखोगिन तुबोय कौबा मियोय अमा नुंगमै मरुना पांदना सोकपदिगी कांगपोकपीगी मिशन हॉस्पिटल लैखनखिबा थाउदोककी लमन खुमलकपा ओइना ngarang ayuk Chief Minister Y Khemchand सेनापति डिस्ट्रिक्ट हेडक्वार्टर की दमुक इम्फाल थादोकदबा पुंग खरा वाटलिङै नहान नुमिदांग पुंग 12 मखाइरोम तारकपदा कुकी मिलिटेंट सिंगनि सिंगनबा अफबा मखलगी कुसुकुलाई पाइबा मियोय खरना अहानबा मणिपुर राइफल्स की पर्सनल सिंगी पोस्ट अमा खुदुम चनबा होनरकपदगी नकल अनिगी मरक्ता पुंखाय अमरोम सुनु खुथोनखरि थाजबे याबा मतुंगी पाव अमना हारिबा थाउदो असि इम्फाल वेस्ट डिस्ट्रिक्ट की सेमाई पुलिस स्टेशन की जुरिडिक्शन मनुंग चलिबा हिंदी हायर सेकेंडरी स्कूल का नकना लैबा कांगला तोंगबी विजयनगर थोखिबने हारि कांगला तोंगबी की विजयनगर लैबा पोस्ट असिदा कुकी मिलिटेंट सिंगनबसिंग नुमै कापसिनदुना अटैक तौरखिबगा लोइनना पोस्ट असिबु ओवर पावर तौनब होनरखिबने हारि मिलिटेंट सिंग असिगी अटैक असिदा पोस्ट असिदा लैबा मणिपुर राइफल्स की पर्सनल सिंग नुमै राउंड चामरोम कापतुना नकल अनिगी मरक्ता पुंखाय अमरोम खुथोनखि MR पर्सनल सिंग मिलिटेंट सिंग अदुबु मायुकनदुना अकन मवंगदा ओवर पावर तौनब होनरकबाबु अथिंबा पीबदगी कुकी मिलिटेंट सिंगनबा मियोय सिंग अदु नोंगे मतुंग पुंग 12 खरहेलकपदा माफम अदु थादोक्तुना सखि हारि नकल अनिगी मरक्ता पुंखाय अमरोम खुथोनखरबसु MR पर्सनल सिंगी मरक्ता असो अपन यावखिदि एटेक थरखिबा मिलिटेंट सिंगी मरक्तदी असो अपन यावखिब्रा हाइबदु सबसना खंगमंगमद्रि हारि अमरमदा ngara nungthil pung 3:45 tarakpada Wakhal district की लितान पुलिस स्टेशन कोलिबा मंगकोट चेपु खुल डिप्लॉय तौरकलिबा सामगो हुमद्रा बटालियन BSF की A कंपनी की कांस्टेबल अमा ROP ड्यूटी सरुक यादुना सलिंगै की सेरक्ता मंगकोट चेपु खुल की वॉलंटियर सिंगा सिक्युफुंग खुल की तंकुल वॉलंटियर सिंग की मरक्ता खंगौदना थोलकपा नोई कापनबगी थाउदोक्ता हाइदोरकपा मरुना पांदुना लेकनबा नंगदन लेखिद्रे हरि थाउदो असिदा लेखिद्रबा BSF की कांस्टेबल दुगी ममिंग मिथुन मंडल से कुंथ्रागा मरी कवे मा की कांस्टेबल नंबर ना 17080146 नि वेस्ट बंगाल की माल डिस्ट्रिक्ट की मंजू मंडल की मसानुपानी मा की ओई थंग लेंगजुम नोंमै मरु मा पानमनि मा नोंमै मरु ना पांदुने हेक सोकपगा पंथदना रिम्स ता लेकनना पुखलखि मा ngara nungalamdai pung taruram tarakpada laying sangasida laying na purakpada doctor singi makeidigi di mak sino purakli haidna phongdorakhi hari mak laikhidabadagi thaudo osigi matangda litan police na lokotpa case amaga mari ledna mak haksang post mortem examination taunaba institute asigi medical sangna thamkhri CM Minister Y Khemchand thaudo asida BSF की कांस्टेबल असिना लेखिदबदा अकन ममोंग यानिंगदबा फोंदोरखरि लेखिद्रबा मथौ पांथोकलिङैदा मपुनसि कथोकलंबा सि मतम पुनमक्ता अवांगबा थक्ता इकाय खुमदबगा लोइनना निंगसिंगदुना लेहौरगने हाइदि लेखिद्रबगी इमुंगना मायुकना हौरिबा अवाबरसु सरुक यारदुना सेंबिरकपा मापुना माकी इमुंगी मियोयसिंगदा अवासैना खांगबंगंबगी पांगल पिबिबा ओइरसनो हाइनसु फोंदोरखरि Mache ani leikhidraba matungna huidrom henarisu CRPF की नुमै मरुना पांदुना लेखिदबदगी मसल मनाव अमता लेहौद्रि था असigi taruk amasum taret की लोनबा हिंगी नोंगे मतुंग पुंग अमगा मिनिट मंगारुम तरकपदा रोंगलाउबी अवांग लेकै वार्ड नंबर 4 दा लेबा ओइनाम मंगाल गंबगी इमुंगदा कुकी टेररिस्ट न मपांगल कल्लबा बॉम्ब अमा कापसिंदुना पखायलगा ममागी मथादा तुमलिबी पिकलिबा मसल मनाव अनि बॉम्ब मसेना पांदुना लेखिदबा अमसुम angang ani ki mama buna phibam luna sokpadigi housing su hospital laikatnari pathaudo sida naknana leiba P gelmol khul deploy toriba at CRPF personnel singna mathau pangthok ta badagi ni hairaduna khosaunaraba miyawna post asitamna thomjelobada CRPF personnel sina kapthorokpa nomai maruna pan khiba miyoi singi manungdagi misam ahum laikhitabada yauriba sagolban laukam leraktigi hoidrom Henry Elias Michael Sekuntraga mangagi imungdadi masin manaw amata lehautri hoidrom mohon amadi hoidrom ongbi bembem gi masapun ahumni
ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯂꯩꯈꯤꯗ꯭ꯔꯕ ꯍꯦꯅꯔꯤ ꯑꯦꯂꯥꯏꯁ ꯃꯥꯏꯀꯦꯜꯅ ꯏꯇꯣꯟ ꯇꯣꯟꯕ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯃꯆꯤ ꯑꯅꯤ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯆꯤ ꯑꯅꯤꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯤ꯫ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯊꯟꯇ ꯉꯥꯏꯍꯧꯈꯤꯕ ꯍꯦꯅꯔꯤ ꯑꯦꯂꯥꯏꯁ ꯃꯥꯏꯀꯦꯜꯁꯨ ꯑꯃꯨꯛ ꯂꯩꯈꯤꯗꯕꯗꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯑꯄꯣꯛꯄ ꯍꯩꯁ ꯃꯣꯍꯣꯟ ꯑꯃꯁꯨꯡ ꯑꯄꯣꯛꯄꯤ ꯕꯦꯝꯕꯦꯝꯒꯤ ꯃꯆꯥ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯍꯦꯅꯔꯤꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯕꯦꯃꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤ ꯑꯃ ꯊꯝꯂꯝꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯆꯍꯤ 7 ꯁꯨꯔꯤ꯫ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯅ ꯆꯍꯤ 5 ꯑꯃꯁꯨꯡ 3 ꯁꯨꯕ ꯑꯃꯁꯨꯡ ꯏꯇꯣꯟ ꯇꯣꯟꯕ ꯃꯆꯥꯅꯨꯄꯤꯅ ꯆꯍꯤ 1 ꯃꯈꯥꯏꯔꯣꯝ ꯇꯃꯛ ꯁꯨꯔꯤ꯫ ꯄꯤꯒꯦꯜ ꯃꯣꯜꯗ ꯂꯩꯕ CRPF ꯄꯣꯁꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯍꯦꯅꯔꯤ ꯑꯦꯂꯥꯏꯁ ꯃꯥꯏꯀꯦꯜꯒꯤ ꯑꯄꯣꯛꯄ ꯑꯃꯁꯨꯡ ꯑꯄꯣꯛꯄꯤꯒ ꯍꯛꯊꯦꯡꯅꯅ ꯎꯅꯔꯨꯕꯗ ꯃꯆꯥ ꯀꯥꯏꯅꯔꯕ ꯑꯍꯜ ꯑꯅꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯥꯅꯨꯄꯥ ꯑꯁꯤ ꯁꯨ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯖꯕ ꯏꯆꯥꯅꯤ꯫ ꯃꯍꯥꯛꯄꯨ ꯄꯣꯛꯄ ꯍꯩꯁ ꯃꯣꯍꯣꯟꯁꯨ BP ꯁ꯭ꯇ꯭ꯔꯣꯛ ꯇꯧꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯋꯤꯜꯆꯤꯌꯔꯗ ꯂꯩꯔꯛꯄ ꯊꯥ 5 ꯐꯖꯤꯜꯂꯛ ꯂꯩꯔꯛꯈꯤ꯫ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯑꯍꯜ ꯑꯣꯏꯖꯔꯕꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯂꯝꯕꯅꯤ ꯑꯗꯨꯕꯨ BP ꯁ꯭ꯇ꯭ꯔꯣꯛ ꯇꯧꯈꯤꯕꯗꯒꯤ ꯁꯨ ꯅꯣꯝꯕ ꯉꯝꯗꯕꯅ ꯂꯩꯈꯤꯗ꯭ꯔꯕ ꯍꯦꯅꯔꯤꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯌꯨꯝ ꯁꯥꯕ ꯑꯃꯗꯤ ꯔꯪ ꯇꯩꯕꯅꯆꯤꯡꯕꯒꯤ ꯊꯕꯛ ꯇꯧꯔꯛꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯄꯨꯕꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯒꯤ ꯂꯥꯌꯦꯡꯕꯗꯁꯨ ꯃꯇꯦꯡ ꯄꯥꯡꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯌꯨꯝꯗ ꯂꯩꯕꯗ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯀ꯭ꯋꯥꯛꯇꯥ ꯃꯅꯤꯡ CMꯅ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯦ, ꯑꯋꯥꯕ ꯐꯣꯡꯗꯣꯛꯈ꯭ꯔꯤ꯫ ꯉꯔꯥꯡ ꯎꯈ꯭ꯔꯨꯜꯒꯤ ꯂꯤꯇꯥꯟ ꯑꯦꯔꯤꯌꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇ ꯀꯥꯞꯅꯕꯗꯒꯤ ꯍꯥꯏꯗꯣꯔꯛꯄ ꯃꯔꯨ ꯑꯃꯅ ꯄꯥꯟꯗꯨꯅ BSFꯀꯤ ꯀꯣꯟꯁꯇꯦꯕꯜ ꯃꯤꯊꯨꯟ ꯃꯥꯟꯗꯜꯅ ꯂꯩꯈꯤꯗꯕꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯗꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯤ꯫ ꯀꯣꯟꯁꯇꯦꯕꯜ ꯃꯥꯟꯗꯜꯅ ꯊꯧꯅꯥ ꯑꯃꯗꯤ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯅꯤꯡꯊꯤꯅ ꯃꯊꯧ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯔꯚꯤꯁ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯊꯝꯂꯗꯨꯅ ꯃꯍꯥꯛꯅ ꯃꯊꯧ ꯇꯧꯔꯤꯉꯩꯗ ꯃꯄꯨꯟꯁꯤ ꯀꯠꯈꯤꯕꯗꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯑꯃꯗꯤ ꯇꯧꯕꯤꯃꯜ ꯈꯪꯕꯒ ꯂꯣꯏꯅꯅ ꯃꯇꯝ ꯆꯨꯞꯄꯗ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕꯗ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯑꯅꯛꯄꯁꯤꯡꯅ ꯅꯪꯂꯤꯕ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯕꯁꯨ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯦꯟꯈꯠꯄ ꯌꯥꯔꯔꯣꯏꯗꯕ ꯑꯃꯥꯡꯕ ꯑꯃ ꯃꯥꯌꯣꯛꯅꯔꯤꯕ ꯃꯇꯝꯁꯤꯗ ꯇꯥꯏꯕꯪ ꯃꯄꯨꯅ ꯈꯪꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯄꯤꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯊꯝꯂꯛꯈꯤ꯫ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯂꯦꯞꯂꯤ ꯑꯃꯗꯤ ꯁꯥꯟꯇꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯗꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜꯒꯤ ꯂꯦꯞꯂꯤ ꯍꯥꯏꯅꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯟꯗꯅ ꯀꯨꯀꯤ MLA ꯍꯥꯎꯈꯣꯂꯦꯠ ꯀꯤꯞꯒꯦꯟꯒ ꯍꯦꯟꯕꯨꯡꯗ ꯎꯅꯈ꯭ꯔꯤ꯫ ꯉꯔꯥꯡ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯊꯧꯔꯝ ꯌꯥꯎꯔꯨꯔꯒ ꯍꯜꯂꯛꯈꯤꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯦꯟꯕꯨꯡꯗ ꯂꯩꯔꯤꯕ ꯀꯨꯀꯤ MLA ꯍꯥꯎꯈꯣꯂꯦꯠ ꯀꯤꯞꯒꯦꯟꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯀꯨꯀꯤ MLA ꯑꯁꯤꯕꯨ ꯎꯅꯈ꯭ꯔꯤ꯫ ꯁꯥꯏꯇꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯌꯦꯟꯁꯤꯒꯤ MLA ꯍꯥꯎꯈꯣꯂꯦꯠ ꯀꯤꯞꯒꯦꯟꯒꯤ ꯃꯌꯨꯝ ꯑꯁꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯍꯦꯟꯕꯨꯡꯗ ꯂꯩꯕꯅꯤ꯫ MLA ꯑꯁꯤꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯁꯔꯀꯥꯔꯒ ꯄꯥꯏꯈꯠꯄ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯈ꯭ꯔꯤ꯫ MLA ꯍꯥꯎꯈꯣꯂꯦꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯀꯤ ꯀꯦꯟꯗ꯭ꯔꯒꯤ ꯁꯦꯝꯒꯠꯄꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯄꯨꯈꯠꯂꯛꯈꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯄꯤꯈꯤ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯀꯨꯀꯤ MLA ꯑꯅꯤꯅ ꯎꯅꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ DC ꯁꯦꯅꯥꯄꯇꯤ ꯃꯥꯃꯣꯅꯤ ꯗꯣꯂꯦ, DC ꯀꯥꯡꯄꯣꯛꯄꯤ ꯃꯍꯦꯁ ꯆꯧꯙꯨꯔꯤ ꯑꯅꯤꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯀꯨꯝꯖꯥ ꯏꯪ 2019ꯒꯤ ꯃꯦ 3ꯒꯤ ꯃꯇꯨꯡꯗ ꯃꯤꯇꯩꯒꯤ ꯃꯤꯍꯨꯠ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯀꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯀꯨꯀꯤꯒꯤ MLA ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯁꯤ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯏꯆꯥꯁꯤꯡ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯍꯜꯂꯛꯂꯕꯗꯤ ꯃꯤꯌꯥꯝ ꯍꯧꯔꯛꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯁꯅꯥꯍꯟꯕꯤ ꯊ꯭ꯔꯣꯡꯂꯥꯎꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯅꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯃꯃꯥꯕꯨꯅ ꯇꯝꯊꯤꯅ ꯁꯣꯛꯍꯟꯈꯤꯕ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯀ꯭ꯔꯥꯏꯝ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯅ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯁꯤꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯏꯃꯨꯡꯗ ꯂꯩꯒꯗꯕ ꯅꯠꯇꯦ꯫ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯊꯣꯛꯂꯛꯇꯨꯅ ꯈꯣꯜꯂꯥꯎ ꯂꯧꯔꯛꯄ ꯃꯁꯥꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯈꯪꯅ ꯂꯩꯉꯥꯛ ꯑꯃ ꯂꯩ ꯍꯥꯏꯕꯗꯨ ꯇꯦꯔꯣꯔꯤꯁꯁꯤꯡꯗ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯊꯋꯥꯏ ꯃꯦꯔꯦꯜꯒꯤ ꯀꯟꯚꯦꯅꯔ ꯄꯥꯎꯅꯝ ꯁꯅꯥꯍꯟꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ꯭ꯠꯀꯤ ꯂꯝꯗ ꯆꯪꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯅ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯗꯨꯅ ꯁꯥꯟꯇꯤꯒꯤ ꯄꯥꯎꯖꯦꯜ ꯄꯤꯗꯨꯅ ꯆꯠꯂꯤꯕ ꯃꯥꯂꯦꯝ ꯊꯣꯉꯥꯝꯅ ꯃꯍꯥꯔꯥꯖꯥ ꯒꯝꯚꯤꯔ ꯁꯤꯡꯍꯒꯤ ꯀꯥꯟꯆꯤꯄꯨꯔꯗ ꯂꯩꯕ ꯁꯃꯥꯙꯤꯗ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯃꯤꯍꯥꯠꯀꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯤꯗ꯭ꯔꯤꯉꯩꯗ CMꯅ ꯀꯥꯡꯄꯣꯛꯄꯤ ꯐꯥꯎꯗꯨꯅ ꯁꯦꯅꯥꯄꯇꯤꯗ ꯃꯤꯇꯤꯡ ꯆꯠꯈꯤꯕꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯃꯤꯍꯥꯠꯁꯤꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯜꯂꯨ, ꯋꯥꯌꯦꯜ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯄꯤꯁ ꯑꯦꯟ ꯖꯁꯇꯤꯁꯀꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯊꯧꯗꯣꯛꯇꯨꯕꯨ ꯌꯥꯅꯤꯡꯗꯗꯨꯅ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ CRPF ꯀꯦꯝꯞꯇ ꯆꯠꯂꯨꯕꯗ CRPFꯅ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯃꯤꯑꯣꯏ 3 ꯁꯤꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯄꯨꯋꯥꯔꯤꯗ ꯌꯦꯛꯇꯨꯅ ꯂꯩꯍꯧꯔꯒꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ꯫ ꯂꯩꯉꯥꯛ ꯑꯃ ꯂꯩꯕꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯑꯆꯨꯝꯕ ꯋꯥꯌꯦꯜ
ꯃꯤꯍꯥꯠꯇꯨꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯐꯒꯠꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠ ꯏꯔꯥꯡ ꯍꯧꯔꯛꯇꯅꯕ ꯀꯥꯔꯐ꯭ꯌꯨ ꯊꯝꯖꯤꯟꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯁꯤꯜꯂꯛꯄ ꯄꯣꯂꯤꯁꯤꯗ ꯏꯁꯇꯦꯠ ꯂꯩꯉꯥꯛꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯏꯟꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯤ ꯀꯨꯀꯤꯅ ꯇꯥꯡꯈꯨꯜꯁꯤꯡꯗ ꯂꯥꯟꯗꯥꯕꯗꯁꯨ ꯂꯩꯉꯥꯛꯅ ꯀꯔꯤꯃꯠꯇ ꯍꯥꯏꯗꯕ ꯃꯩꯇꯩꯒꯤ ꯇꯨꯝꯗꯨꯅ ꯂꯩꯖꯔꯤꯕ ꯑꯉꯥꯡ ꯑꯅꯤ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯍꯜꯂꯛꯄꯗꯁꯨ ꯄꯨꯛꯅꯤꯡ ꯆꯪꯗꯅ ꯏꯇꯥꯎ ꯇꯥꯎꯗꯨꯅ ꯁꯪꯒꯥꯕ ꯆꯠꯇꯨꯅ ꯂꯩꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯊꯥ 5 ꯈꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯕꯣꯝꯅ ꯄꯥꯟꯕꯒꯤ ꯆꯩꯅꯥ ꯈꯥꯡꯕꯒꯤ ꯅꯥꯍꯦꯕꯗꯨ ꯃꯄꯣꯛꯁꯤꯃꯒꯤ ꯀꯥꯎꯕ ꯉꯝꯂꯔꯣꯏ ꯃꯤꯍꯥꯠꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄꯦꯟꯗ꯭ꯔꯤ ꯀꯥꯔꯐ꯭ꯌꯨ ꯊꯝꯕ ꯅꯦꯠ ꯊꯤꯡꯕꯅ ꯌꯥꯒꯗꯕ ꯅꯠꯇꯦ ꯑꯗꯨꯒ ꯁꯥꯟꯇꯤꯒꯤ ꯈꯣꯡꯆꯠ ꯆꯠꯂꯤꯕ ꯃꯥꯂꯦꯝ ꯊꯣꯡꯉꯥꯝꯅ ꯁꯤꯁꯤꯄꯨꯔꯗ ꯆꯪꯒꯦ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯇ꯭ꯔꯣꯡꯂꯥꯎꯕꯒꯤ ꯂꯥꯟꯕ ꯌꯥꯗꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯊꯠꯄ ꯑꯗꯨꯒ ꯇ꯭ꯔꯣꯡꯂꯥꯎꯕꯒꯤ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯊꯣꯛꯄ ꯃꯇꯝꯗꯅ ꯏꯁꯇꯦꯠ ꯐꯣꯔꯁꯁꯤꯡ ꯀꯗꯥꯏꯗ ꯂꯩꯈꯤꯕꯒꯦ ꯏꯁꯇꯦꯠ ꯐꯣꯔꯁꯀꯤ ꯊꯧꯑꯣꯡ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯤ ꯇꯣꯂꯣꯞꯀꯤ ꯃꯔꯨꯝꯗ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡ ꯅꯝꯊꯅꯕ ꯏꯁꯇꯦꯠ ꯐꯣꯔꯁꯅ ꯍꯣꯠꯅꯔꯛꯂꯕꯗꯤ ꯗꯥꯎꯟ ꯗꯥꯎꯟ ꯏꯁꯇꯦꯠ ꯐꯣꯔꯁ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯑꯁꯤ ꯏꯁꯇꯦꯠ ꯐꯣꯔꯁꯀꯤ ꯃꯊꯛꯇ ꯂꯧꯔꯛꯀꯅꯤ ꯑꯃꯁꯨꯡ ꯑꯁꯤꯒꯨꯝꯕ ꯆꯩꯔꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯊꯧꯁꯤꯜ ꯑꯗꯨ ꯃꯅꯤꯄꯨꯔꯕꯨ ꯃꯁꯦ ꯇꯥꯟꯅ ꯊꯨꯒꯥꯏꯅꯕ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯁꯤ ꯌꯥꯕ ꯉꯝꯂꯣꯏ ꯃꯁꯤꯗ ꯂꯩꯉꯥꯛꯄꯗ ꯌꯥꯎꯔꯤꯕꯁꯤꯡꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯕꯗꯤ ꯂꯩꯉꯥꯛ ꯃꯄꯨ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯐꯝ ꯊꯥꯗꯣꯛꯄꯤꯔꯣ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯑꯃꯔꯣꯝꯗ ꯉꯁꯤꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯈꯤꯕ ꯃꯥꯂꯦꯝ ꯊꯣꯡꯉꯥꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯆꯍꯤ 3 ꯐꯔꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯤꯉꯩ ꯆꯩꯔꯛꯇ ꯇ꯭ꯔꯣꯡꯂꯥꯎꯕꯒꯤ ꯇꯦꯔꯔ ꯑꯦꯇꯦꯛ ꯊꯣꯛꯂꯛꯄ ꯑꯃꯗꯤ ꯊꯧꯗꯣꯛꯇꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ CRPFꯀꯤ ꯀꯦꯝꯞꯇ ꯆꯪꯂꯨꯕꯗ CRPFꯅ ꯀꯥꯞꯄꯗ ꯃꯤꯑꯣꯏ 3 ꯁꯤꯈꯤꯕ ꯑꯃꯗꯤ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯆꯔꯥꯡꯅꯕꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛꯅ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯐꯥꯎꯔꯒ ꯁꯦꯅꯥꯄꯇꯤꯗ ꯊꯧꯔꯝ ꯌꯥꯎꯕ ꯆꯠꯄꯁꯤ ꯌꯥꯅꯤꯡꯗꯦ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤ ꯍꯜꯂꯛꯄ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯀ꯭ꯔꯥꯏꯝꯅꯤ ꯃꯤ ꯁꯤꯔꯒ ꯀꯔꯝꯅ ꯗꯤꯕꯦꯂꯞꯃꯦꯟꯠ ꯇꯧꯒꯗꯧꯔꯤꯕꯅꯣ ꯗꯤꯕꯦꯂꯞꯃꯦꯟꯠꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯟꯕꯅ ꯍꯦꯟꯅ ꯃꯔꯨꯑꯣꯏ ꯍꯥꯏꯕꯁꯤ ꯈꯪꯕ ꯆꯨꯝꯃꯤ CMꯅ ꯍꯜꯂꯛꯇꯨꯅ ꯃꯤꯌꯥꯝ ꯉꯥꯛ ꯁꯦꯟꯅꯅꯕ ꯑꯃꯗꯤ ꯇ꯭ꯔꯣꯡꯂꯥꯎꯕꯒꯤ ꯇꯦꯔꯔ ꯑꯦꯇꯦꯛ ꯑꯁꯤꯒꯤ ꯂꯧꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯆꯞ ꯆꯥꯕ ꯋꯥꯐꯝ ꯊꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯄꯤꯁ ꯑꯦꯟ ꯖꯁꯇꯤꯁꯀꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯈꯤꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯆꯠꯊꯔꯝꯕ LPG ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔ 53 ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯤ LPG ꯕ꯭ꯂꯦꯛ ꯃꯥꯔꯀꯦꯇꯤꯡ ꯊꯤꯡꯅꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯑꯦꯟ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁꯅ ꯏꯁꯇꯦꯠꯁꯤꯡꯗ ꯑꯀꯟꯕ ꯋꯥꯐꯝ ꯈꯪꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯆꯠꯊꯔꯝꯕ LPG ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔ 53 ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯤ ꯇꯉꯥꯏ ꯐꯗꯅ LPG ꯕꯨꯀꯤꯡ ꯑꯣꯟꯂꯥꯏꯟꯗ ꯇꯧꯍꯟꯅꯕ ꯏꯁꯇꯦꯠꯁꯤꯡꯗ ꯈꯪꯍꯟꯈ꯭ꯔꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯤ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯊꯥꯎꯒꯤ ꯄꯣꯠꯊꯣꯛ ꯑꯃꯁꯨꯡ LPG ꯒ꯭ꯌꯥꯁꯀꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯂꯦꯞꯇꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄ ꯏꯟꯇꯔ ꯃꯤꯅꯤꯁꯇꯔꯤꯌꯦꯜ ꯕ꯭ꯔꯤꯐꯤꯡ ꯉꯁꯤꯁꯨ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯑꯦꯟ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁꯅ ꯄꯥꯡꯊꯣꯛꯈꯤ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯄꯤꯈꯤꯕ ꯑꯀꯟꯕ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯏꯁꯇꯦꯠꯁꯤꯡꯗ LPG ꯕ꯭ꯂꯦꯛ ꯃꯥꯔꯀꯦꯇꯤꯡ ꯊꯤꯡꯅꯕ LPG ꯕꯨꯀꯤꯡ ꯑꯁꯤ ꯑꯣꯟꯂꯥꯏꯟꯗ ꯇꯉꯥꯏ ꯐꯗꯅ ꯇꯧꯍꯟꯅꯕ ꯈꯟꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯗꯦꯂꯤꯚꯔꯤ ꯑꯣꯊꯦꯟꯇꯤꯀꯦꯁꯟ ꯀꯣꯗ ꯁꯤꯖꯤꯟꯅꯗꯨꯅ LPG ꯗꯤꯂꯤꯚꯔ ꯇꯧꯍꯟꯅꯕ खनख्री मसिना LPG अरान मौन सिजनबदगी ngakthokpa ngamgani hari maruoina LPG अरान मौन lalonba thingnabagi dama state singda thabak laukhatnaba khankiba matungina nan khakta black marketing tawba mafam लिसिंग अहमग सनी पान थीब हुमगी थबक सतख्री मदुद LPG सिलिंडर समरिगी यंखै फकत पगमख्री ngarang phawbra थीब हुमगी थबा सि पुन्ना लाख 1.2 फंगथोख्री मदुदा पुन्ना SPG सिलिंडर लिसिंग यंखै के फट पगमख्री मदुगी दमक FIR समापन ग यंखै रजिस्टर तोख्री पुन्ना मी सनी ग कुनगा मापन फट पगमख्री PSU oil marketing company sing distributor singi mathakta surprise inspection leptana pangthok hanbaga loinana distributor lisinga ni chamada so cost notice thakre distributor saniga marida penalty pn cream asum distributor yankai go humdoi suspend tokre Minister की मैकेडी की स्टेट की चिफ सेक्रेटरी प्रिंसिपल सेक्रेटरी FCL की सेक्रेटरी अमदी अतै मकोक थोंबो ऑफिशियल सिंग खन की मतुंगिना मियामदा LPG यावना पेट्रोलियम प्रोडक्ट्स फंगलरोय हाइबगी अकीब फाउदनबगी दमा नुमित खुदिंगी गवर्नमेंटना लखइबा थपक सिंग खंगनबा सोशल मीडिया दा आरानबो वफम सिंग थगत पथिंगबा डिस्ट्रिक्ट एडमिनिस्ट्रेशन नुमित खुदिंगी ड्राइव से थबा कमर्शियल LPG एलोकेशन थोकपा अमदी PNG अमसुम अतै fuel सिजनबगी सांग वांगनब खंगली गवर्नमेंट थाव अमदी LPG की अवाट लेहंदनबगी लखलक थबकी सरगम मोइना मालेमगी ओइना क्रूड ऑयल की ममल हेंगलक पासी थेंगनबगी दम गवर्नमेंट लौरंबा
excise duty edu petrol amadi diesel liter amada lupa tara hantakri masigi matakta leipa asidagi thau gi pothok thadokpada lawbu laibigi sanfam diesel liter amada lupa 21.5 engakri ATF aviation turbine fuel liter amada lupa 29.5 engakri government lakhulak di pathabok singasina leiba asita thau marang kaina phanganaba khonabani leiba asita petrol amasum diesel liter amada lawba mamaldi ahongba lehendana thamdi mairaksita oil marketing company singna distributor singda mek singna instruction pibaga loidana karigumba distributor singna godown LPG cylinder sing hakthingdana yonba thengnarabdi madu loan yadabani haibaga loidana matik sabe action lokhatkani hairi Kangla Tongbida Matung Maram Kangdana Nomai Kapana Miam the Akiva Pokali. Ta Siki Mapan Gahing the Masakang the Vissing the Kangla Tongbida Matung Maram Kangdana Nomai Ron Kia Kaptorakpana. Kangla Tongbi Amasumasi Akoiba Mapam Sing the Lady Miam the Sauna Akiva Pokalena. Kangla Tongbi ZP Administrative Committee ki Chairperson All Manipur Gorkhai Student Union Kangla Tongbi Union ki President Makhan Kangla Tongbi Naga Forum ki President amasum Kangla Tongbi Gorkha Youth Association ki President na punna sign tawduna thadorokpa sirol amana hari Kangla Tongbi asi sahi kya gi mamang kangluk kya na punna khunda santi oina leiba lamdam amani santi pamjaba miyamna leiba mafam asida nongmai round kya kapthoktuna akiba pokhan bhaibis lebuk thibani hari thawdo aduda mafam adugi yum kya da nongmai maruk kya pan khi amasum Lower Makhan gi yum amagi manungda nongmai maru sangshilaki masina maram oiraga mafam adugi miyam maru oina anga amasum sahi yamlaba ahal singda mi paiba pokhale hari mathong maram khangdana miyam marakta nongmai kapsinbagi thawdo asibu akan mamongna yaningda phungdorakli masigi thawdo asi matungda amuhana thoktana bo hanabiyu nongmai kapigi thawdokta chenabasing athupa matamda masa khangdoktuna makoigi mathakta ain goeba thabak sing lokhatbiyu mari leinaba authority singna su asiguma thawdo asi matung amuhana thoktana ba section thorang lokhatbiyu hairi Sursampur Miyueni Numayama Sumpopi Maru kilogram lising magasani pan kona na fari Police Control Room na ngarang numitang thokpa sirolamada ngarang security force na Sursampur PS ki makada turbung Banglada hangba mobile vehicle sek posta asat awok sing sek tawbada Miyueni Numayama di popi maru kilogram lising magasani pan kona na fari hairi faraba singdri Sakpi karong sarang tampakti ki housing na Sursampur gi Tingkang Paida Leraba Leja Kai Hawkip Se Kuntragan to Amasum Sampur Gi Bihi Tuishongjam Kuldegi Lonko Hawkip Se Nifuni Mahoidigi Semdok Laba Carbine Nama 9mm Pistolama Mobile Handset Ani Amasum Yam Laba Poppy Marusing Asibu Hablakiba DI Truck NL01 AF 6831 Amasum MZ01 AC 9716 recover Tori Hari